Heikrumakhongda Leiba Mahamdagi ana Layengbada mateng oinaba UMPC-Manipur amadi VCPC-Manipur loop anina Khutsamnaduna sale oina lupa lising kutra taruk mateng pangkhre. Heikrumakhongda Leiba Mahamdagi ana Layengbada mateng oinaba UMPC-Manipur amadi VCPC-Manipur loop anina Khutsamnaduna sale oina lupa lising kutra taruk mateng pangkhre. Ngasigi Tengbang concert aduda UMPC-Manipur ki Raees Ahamed Tampak General Secretary UMPC-Manipur Albas Bhai Chairman VCPC-Manipur MD Arif Shah General Secretary VCPC-Manipur MD Shah Elias Amu Social Worker amadi tungan ba miyoy kayana Tengbang concert aduda sarip yaduna Tengbang adubu kusinaki. Ningsing bayay Heikrumakhongda Leiba Mahamda masamagna numit karanigi mamangda Mahamda video amada fongdorakpada matam sangna cancer patient oina leirakpana Layengbang amlaktabana Mahamdagi mateng pangbinaba haijarakibani. Maki video adubu Mahamna ubada nakal kayadagi mateng tongnarakpana hauzik phawbada lising marfu taret muk mateng fangle hainasu cancer patient oiribi Mahamdagi machanupina fongdorakna. Leiba mateng si pangpadi yauri ba kudi makso makoy di awana ana ye lakada ba punsi di tanpa kudi magkamadu musu dua tau biyo ana bana tau dua sidi koy na ko tau ya manung yawa ba sida awa ba din mayama maleramani gai ana ye tara ba din aduna awa ba sida koy na khar khajik kita ngai koy na mateng pangmong ngamba ki sigi ki damak koy da yang nuai ba UMPC Manipur amadi VCPC Manipur tagi yamna nuai ba ma koy pokse ana kung bawa ba ta ba duna makha tarakpadasu imung sida laibiriba mayam singsida mayam na mateng pangminasi loina na tung tarakpada ikoi mayam singa sumaina apunbagi ni amana lupa lakamu puthokpadi yam khar luna thokani adu mayam na sangwa puthoka mi ikoi gi chamana chani na puthokpadi lai gani aduna kisi ya tawraga sumaina ikoi contribution se tawminasi udagi tawre ausi sumakha ta na ikoi mateng miyam gi damakta ikoi leptana pangkhigini asona na gi damakta lamdam sigi damakta aduga laikai sigi damakta tongan makta ka leiba khurimak matamatang gi mateng pangana hona sege haina UMPC Manipur amadi VC Manipur gi Meitei dagi Mahamda amukhanna ekoina tawribu mayam singsi khar khajik khanghaning bagi apam baduga loina nei koi sumaina haijabadi. Thank you so much. Patient oiriba Mahamdana mateng tawbirakiba punamakpu thagatpa amadi tawbimal khangbasu ulagli. Sinjina aidi damokta mateng pangbiri siyam kai Allah na thogandiri Allah na kabul tawbi dana aidi dua si mayam na mateng pangbiri yam kai matung su amuk hanna mateng pangna di pangal khona tiri sano sihai lagai Allah